Lamdam Asigi private company machine lit na laibana maram oiraga Chanura sing sponsor tawbagi sang atai state singa yengnabada yamna nebli. Masina maram oiraga Lamdam Asigi mai purakkiba Chanura kya Manipur gi wangmada chatuna tongan-tonganba company natragana state singda shanakibage shoba maram am oiri. Hiram asigi matangda TOMTV gi sub editor Onel Sambanduram amsong senior video journalist Sarachandra Pochambamdagi akanaba pawdum ama. Manipur asi India ki sports ki powerhouse ni haizarabasu masana khudingmakta lengakna manaba migyeng yengribara haibasidi achauba wahang ama oiri. Lamdam asigi leibak lehaudagi haukiba sanaroi kayana malemgi mamangda Manipur ki mingchat kayarak hana purakre. Makoina mai paknaba honabada miyamna amadi lengakna kadai fauba mating pangbage amadi kadai fauba pukning thawatkhibagi haibasidi nainaba yaba hiram ama oiri. Badminton Mashana da India ki oina senior women's doubles da rank 1 da leiribi Priya Konjengbam su Lamdam Asigi leibak lehaudagi haukibi sanaroi amani. Mahak mixed doubles na malem ki oina marifuhumdoi suba position da leiribi sanaroi amasuni. Moirang Fairembam leikai da khoidi naufam ta khibi Priya Konjengbam leikai asigi ahal singna badminton sanaba ubadagi kumja lisingani tara hundoi da Mashana sida khongda bahurake. Tha ahum khakta training tawraba matung masagi pithorakba haithoi singthoi baduna maram oiraga state level under 13 championship da winner oiba ngamkhe. Sel thumgi fifam ka hena waba imungdagi haurakhibi Priya Badminton Mashana sida mai pakna changsinaba honabada khudong chadaba kaya mayok narabasu pumnamakpu tungoi naramlaga mai paktaba yade khana akanba mongda honarakhe. Kumja lisingani taraga tarukta kakchingda pangthokpa state level tournament ta mai thibadagi Mashana sidagi potharagi haina fauba khallurabi Priya mai pakpagi khorang baduna maram oiraga kanna honabadagi Manipur gi wangmada sangman lengmanaba singa lamba tawnabagi khudong chaba ba fangkhe. Awana kaya tungoi naramlaga Manipur gi wangmada sanaba chatpa matamda Manipur da oihoriba fibam aduga aduki matik khenaba thengnakhi. Mapan lamda leiramliba infrastructure tongan ba coach kaya gi makhada sanaba fangbagi khudong chaba singadu Manipur da fangdabagi nungaitaba ma faurakhi. Fibam adu urubadagi tung hanna yenglamdana araiba thona puthoktuna kanna hotnabadagi kumja lisingani kungani thoidagi ngasi fauba Priyana senior women's doubles da rank 1 gi mafam kanba ngamli. Facilities se yam gre haidi coaches sing a lot of coaches of experience labor coach mayama adagi players experience labor players top players India gi oina world gi oina am thengnarakpani na moi da competition akoina moi yona hotna bada akoina yam tina moi gi mathakta moi ga sanamina na ba kuch India gi top 5 yona na hotna ko matamda moi ga sanamina bada adu experience di am khetnei Manipur da di kana su leitabani na sanaba tongan ba masana singda leiba sanaroi singna Lamdam Asigi mai purakpa ngamlabasu sanaroi amada utpham thokpa ikai khumnaba amadi khudong chaba singadu state lengak sports fraternity amadi miyamna piribra haibasisu hangba yabo wahang amani. India ki tongan ba city singda private company sing leibagum Lamdam Asigi di leitabana sanaroi sing sponsor tobina ba thibada awaba moiri. Masina maram oiraga Lamdam Asigi afaba sanaroi kaya Manipur thadoktuna atopa state singidamak sanakhibana yambani. Masigi mathakta miyamna ka hena pamnaba tongan ba discipline singda fangliba khudong chaba sing adugumna Badminton Mashana gi oinadi ngasi fawba fangba ngamdri. Mashana sing asida manaba migyeng yenghaningbagi apambasu Priyana fongdorakhi. Badminton sida di asukki matik mapalumda Manipur da tawrisi am tingene sponsor gi badminton di amatta leite adagi Manipur da badminton gi court achawam saraga at the end court 6 7 court adumaina leiba amatta leite Manipur stadium sida aduna yam khetnai haitar Hanba leitana honabaga loinana Badminton Mashana da malem gi oina rank 1 da leigi haibagi achauba manglana maga loinana changsilibi Priyana thengnariba khudong chadaba kaya adu ubiduna mari leinaba singna mating pangsinbirabadi Priya manglana si soidana mangphaunaba ngamgani haibagi achetpa thajaba maga loinana khongfam chenna le fauri. Hoi hojik khoi Manipur Badminton Association ge no president moina aigi mateng kharadi pangbikre ado hena aigi dream si yoba ngamnaba hotnabada di hena mateng kharaga hena pangbiraga di aigi dream se yoba ngamnina thajai hena su panghaningi haita tongan ba masana kayana maram oirakanda aikoigi Manipur si India gi sports ki powerhouse ne hainaribani hariba state se da koigi India gi senior women's doubles da
ꯑꯩꯈꯣꯏꯒꯤ consecutively 2022 dagi ko 2022 dagi hauzik phauba ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯔꯦꯡꯛ 1 ꯇꯥꯔꯒ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯂꯤ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯄꯣꯔꯠꯁ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤꯡꯁꯤꯗ ꯄꯤꯔꯤꯕ ꯔꯤꯀꯛꯅꯤꯁꯟ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯤꯕ ꯃꯤꯌꯥꯝꯅ ꯄꯤꯔꯤꯕ ꯔꯤꯀꯛꯅꯤꯁꯟ ꯑꯗꯨꯒꯨꯝꯅ ꯃꯉꯣꯟꯗꯁꯨ ꯄꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯤꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯤꯡꯖꯔꯤꯕ ꯑꯣꯂꯦꯝꯄꯤꯛ ꯁꯥꯟꯅꯅꯕ ꯑꯣꯔ ꯋꯥꯔꯜꯗ ꯅꯝꯕꯔ 1 ꯔꯦꯡꯀꯤꯡꯗ ꯆꯟꯅꯕꯒꯤꯗꯃꯛꯇ ꯈꯟꯖꯔꯤꯕ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟ ꯑꯁꯤ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯁꯤꯟꯕꯤꯔꯕꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯌꯧꯕ ꯉꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯂꯩꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁꯠ ꯁꯔꯠꯆꯟꯗ꯭ꯔ ꯄꯣꯁꯪꯕꯝꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯣꯅꯤꯜ ꯁꯝꯕꯟꯗꯨꯔꯝ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ